ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯪꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯤꯂꯝ ꯏꯁꯩꯒꯤ ꯊꯧꯔꯝꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯐꯤल्म इसे खनबई खुदोंचाब थमजरी अदुगा तोइना फंख्रबा कॉलरसिंगना खितंग लेपिरगा फंगजद्रिबा कॉलरसिंगना खुदोंचाब पिमिनसे हाबसिसु थमजगे अमुक्तंग घना निंगसिंगजगे 7005707808 हारिबा नंबर्सदा कॉल तौबियु अदोंगी अपांबा इसे खनबियु ngasiगी ahanba caller si kanano haibdu yengminasi hello hello taram nokchari ming laifam haibiyu yai pokhorom dagi sanaba mala inama mala taram nokchari kari mathel chabirage ironba kai ironba no chawai ne yendem ne tenau mambi ne alu ne machan sore dadi ado karam bai sai khan bidoino ningon sakoba gi parwan gi laki kari khalli tarai bu tawbuda hoy bol kai somana sakpada sai se kana kana tamina gadoino ताबजे वाहोंग रेडियो ताबीरिबे डायमंड टीवी एमबीरिबे पुलतानी अदो आईगी इमानबी अमतंग हापजरके हापियु थांजंगी इदोम चामे मन अदो इसे से थारागी नत्रगना खंजे ने खितंग nga pyagadro थारो ngang bahaitre sai kudol tamjage myam puna taminasi इसे निगोल चाकौबा हरिबा फिल्म सिदगी सुरमा चनुना सकलिबा इसेनी खुदोल तमजगे मयाम पुना तामिनसी सनातो नोंथोंबगी मयेक तबि सोसनममना सरंगलिबा इसे खुदोल तमजगे मयाम पुना तामिनसी
ꯅꯨꯡꯁꯤ ꯃꯔꯨ ꯇꯥꯔꯔꯤ ꯊꯃꯣꯏ ꯂꯩꯃꯥꯏꯗ ꯅꯨꯡꯁꯤꯒꯤ ꯂꯥꯏꯖ 이릭 또 깊이로 눈시 마루 따르리 타모이 레이마이다 눈시기 라이자 이릭 또 깊이로 눈시 마요 정도나 눈시 마하이야나봐 강만날 수 강대리다 따스한 음새 누시보 칼리다라 이세 마기다마 립나시라 이세 마기다마 눈물 할래 아이기 옥닝음새 템진 잡아 파우방 야락다리 눈물 할래 아이기 옥닝음새 템진 잡아 파우방 야락다리 빨리 시막이 야루란다 호 칼리다라 이세 막이다마 립나시라 이세 막이다마 Thagachari miyam pumnamak thauromasida saruk yabiriba tongan-tongan ba platform singda midyang tabiriba pumnamak thagatpa phongdokchari taramnokchari Facebook live talai biriba pumnamak pusu taramnokchari Zam Sirengbam Arkisna Toy Raju Singh Damangal Angom Bisorjit Singh good evening Arkisna Toy call so no mata phangde SMS so no mata lokhat pide haise lokhalam gadaba SMS se WhatsApp ta thara di lokhalo sumna gi message to da thara di lokhat kani adubu aikoina lauthok charakpa matamda se isai khanba yare hariba matamdu da thabiraktraga di lokhatpa gi khudong chabdi leite thagachari mayam pumnamak Rajesh duga ibung Rabi Konthauzam taramnokchari makatarakpa kolar ma mulokhatchagi hello hello miss taramnokchari mingleifam haibiu khongchang mai lekai dagi jam abene miss taramnokchari madam kari mathel chabiragi jang ahau saram gadaw male phone fangbase Chai miss chadi nganu thongi aduneba jang jahawram dawdi male do karam baisai khanbi doino khallude philamgi mandakini na sakba taitar songdo khanjage miss ado isai so mateng amtang ngthokpam ngthoambagi khudong chabadi leigadra ngangbudi ya miss ado isada thak thang nek pam yaw amta matem tang ngthokpiramuni oi ma nganga miss haubiro Khallude nongmata nungsiba se asuk wagani yajeroge miss thagachari midam isai matema kodol tambiramba haningai leitana thagachari kana kana taminaga doino isai sibo ko iche sa isan iche bembem dagi awang dagi iche motan amaga latan amaga hapchage miss duga iche pemilan amaga hapchage miss loirabaro loire miss thagachari miss lata Sanjoy Kumar hijamana thokoda miss aine oh Sanjoy Kumar hijamdo ama thokodo aine miss hoi hoi ipuro bagi mingda laigere simje dunane sinba dum yabani ko angang ama ahaiba amada dum account gi ming se amta semdok piu haibada dum in madam gi ming adum semdok pa yabani ho adumana ju khalli ne semtok ke nuai pe na hoi thagachari isai kodol tamjarake mayam puna taminase isai asi khallude film di mandakini na saklibai sai nando ningombagi mayekta Gopi madi khogena sarang libai sai ni kodol tamjagi taminase
थागतचरी मैम पुमनमक asi live ta leibiriba aduga Facebook page ta midang tabiriba ise somobala ningombam takhelambam kunje sourcing gangtok tagi tajari haibirakba thagachari phone phangdre haibira ibung rabi ima bina sakhi athokpam boy kamaitai nungsiba honi haibai saido nungsiba honi haibai saido thadawdo khanbirakdadi kamai thagani bamesur yumnamcha taram nokchari thagachari chak chajadri boy kamaitai ibung Penny ning thauzam taram nokchari aduga Rajesh Pukhambam YouTube ta laibiriba nauna lengsin birakliba paungjen ta kumar abung sing imphal longjam janing khombi Rosni Moirang Isa Brazisuri Takel Changbam Gaitilu Palmai James Irengbam Kol Sukpang Pangde Duna Asira Punsi Film Gi Kappa Tarabra Songdo Sakbiro Haite Amungta Saktri Rebecca Kangjam Taram Nokchari Umarani Mayang Lambam Taram Nokchari Live Sangbirakpa Makha Tarakpasidi Isai Kudol Tamjage Mayam Puna Taminasi
Thagachari mayam pumnamak isaima kadol tamjakari mayamda ngasi ahan boina Anurada mangang taram no chali si live talay biriba pumnamak kaksing nene naurim ibem hal ibong gordipsin mudaba kuire ngasi di uba fangjari ning tau pangambam joy kon thaujam Taram no chari sirins da kay sham ibo hal maitay isay mayak siyam na arthalay ko hay hizam saro zamedam taram no chari Impal dagi sutazari hay khangjare Gangtok dagi sutari hauji tabagi wati Facebook page da Inaw tombi debi ning thaujam taram no chari premjit haubam Tompok Laishram Tom Taram Nokchari MD Sarip Khan Damangal Ibom Saning Thauza Tongbram Rajiv Good evening Thagachari Mayam Pumnamak PIS Ibungo Makataragwa Kolar Lokachagi Hello Hello, good evening, Miss. Good evening Taram Nokchari Ming Lai from Highview Yari Poktagi Zia. Yari Poktagi Jia Taram Nokchari Sai Sang Unabira bro Unajari, Miss. Kari Mathil Chabirage Saugri Ema Sinju. Saugri Maga Singju Maga Kang Hau Diaudreba Yaudre. Adudi Karambay Say Sakpidoino Karambay Say Kanbidoino Hendo Gutki Runberg Pustang Satpa here Pirang in a Sapisha. Ado isay dumatema saktok piramba yagadro Matang do nang Ado isay di kana tami nagadoino WAHONG radio tadi di Vitamin TV yang dia kumna makawan tagar. Thagachari say kudol tamjage mayam puna tami na si Film Saghen Babut Hariba Films dagi Ranbir Thauna amadi Pusparanya ni puna sakbinariba Kaidem imogi mayek da Ranbir Thauna masamung na sarang liway say kudol tamjage tami na si
Chimban thongda nongdam bagi nongdam ni miya manda chadna bigili punni karegi thambiri nongshivagi mapanda natavarane sivo taibang nase diva Gaidilio Palmay Taram Nokcheri Terminator 2 Ima Kumdram Bimola Taram Nokcheri Ima Sabita Soibam Nenemem Sa Sagol Tem Simla Konthauzam Taram Nokcheri Si Live Tilay Biba Juli Sa Siyay Sana Bumna Magpu Mani Haisnam Bikram Biroza Salam Madam Taram Nokcheri Bubu ke kar taram nokcheri Tharomasida Sarga Biriba Julisa ka ibasi karigino kaktanaba honabiyo 600 second time out thamgre kari matangi oidoino tangyeng biyo soibadagi tawrira thagachari mayam pumnamak duga Tompok Livestream Sana Tomba Asem Isai Fazai Happy Day Nanaw Moirang Tem Lilika gi baba na su thagat pirak pa haningai leitana thagat pa phongdok chari Lilika gi baba Sanjay Thongam Taram Nok Chari
Prem Kumar Maitei Makatarakpa caller lokhategi hello Hello. Taram nokchari ming laifam Degi haibiu sagapam. Isan ilmarai hojai degi sagapam anjan. Ibung sagapam anjan taram nokchari kari mathel chabirage Isan alu ga nga ga thongwai chare. Yam hauna chare call sa fange ado kari Hoi. isai khat bidoino Isan ABC0 film degi ko. RK Imogi mayekta Raul Buluna Jiten Kumar Nauremna oh Raul Buluna kino music to mane ko chingana AJ ga Pusparani na sakpa Thena hele nungdambana nungsigi phajara laikul sida namlagi pena nungsigi lainamdu nangi aigi thamo yaunaba aigi thamo yaunaba chelo ta jagi che Tambire nungshiba khanghalia pamba haibadoram dong wale ibungi se ha mani ado isai se kana kana tamina ga toino live chat laiba ichin now ipa imam yam pulap taragi chan hoi thagachari isai khudol tamjage mayam puna taminasi thank you welcome RK Mogi Mayekta Jiten Kumar Nauremna Sirang Liba isai khudol tamjage Tambire nungshiba khanghalia pamba Tambire nungshiba khanghalia pamba Phauhali thamoida nungsigi mangaldo Phauhali thamoida nungsigi mangaldo Nanboro Kena hale nungdambana nungsigi fajara laikol sida namlagi pena nungsigi lainamdo nangi aigi thamo yaunaba aigi thamo yaunaba fajilan wana hinglamba punsini dekhat halle nangi wahaina puri aibo nangi nungshi mai kaida wakhal masu chatle nangi nungshi wakhalda Khangde sunanga thinadringai hinglamba punsida nakintha oiramle khikpirabada nangi nushi iri maya chonglegi punsidunga sidi
gani aina sambal oiduna angauba khoi mu pairak la su leikol sida leirabada nangna inakta lengdana akiba leitare nungshi lambi seng asidi ngangani aisu nangidamat lipjaba ayat bakayam lakle sung asidi bithok lagi thamoi se nungshi nangidamat naningtam nungshi leikon sida Thagachari miyang pumnamak tharamasida sarugya biriba tongan ba platform singda midyang tabiriba pumnamak duga makha tarakpada caller ama lokhachadringe mangoina na isai makhdol tamjage matam isai oja hamom na bana sakpi ba isai makhdol tamjage Nungshiraba aigi thawai manga kaina ni nanga Nungshiraba aigi thawai manga
asigi live ta leibiriba pumnamak pusu taram nokchari asigi Facebook page ta leibiriba nandaivam syam aduga asigi ahalaman leibiriba Facebook page amadi radio tabiriba tongan ba platform singda mideng tabiriba pumnamak ta dedicate tawjaba isai ni nungsiraba aigi thawai manga kaidongai kainani nanga pabitra khangan ba taram nokchari manaka adhikari mayum thank you isai yam phaje habirakpa nangse thamoi pikpa mini thank you account gi maming se id gi ming se yam phaje ibung naubi oinam sing taram nokchari thoram asida sarya biri baras kumar dorendra taram nokchari thank you duga YouTube ta laibiri ba YouTube ki sidi rong chele mes lamjen tanarame chache kamai pa doino khangdre loidri hoji pakchen khatpa Robert ibung Robert usam au bakrak pa thorage thodam nongdam maitai taram nokchari singam ima singam tama ima bemala konsam malakai sham Vikram taram nokchari me ampum nama maka tarak pa caller hello taram nokchari ming laifam haibiu Misai Sangomal sayang dagi 1000 santi. taram nokchari madam chai singuna birabro Madam sakilo zari chati mengi isai kan ge nga sa dagi otpada. hojik ti phange kai mathen ahawa thongam dong wale Kaino to ngate ngano oin tawre madam. adune ba ngasidi ngate ngano gumba yen gumba nganu gumba thongade phone ji phang Phone phangwagi harau bagi. hoi ado karam bai sai khan bi doino Miss Mami lai den bigi sai inta jage. mami gi lairem bi sai yam phajabi sai ne ado kana tamina gani Life chat ta lai ba kangu ma ang tamina jarage. Ming haraga ama mu hai da nungai tare ba. hoi adudi sai khudol tam age Ang ta jarage. adudi injang za hawna sabiro Hoi. thagachari sai khudol tam jage Thank you. welcome isai asi pusparanya mudi ajemais namani na sagliba isai dalong guru mayong gi mayekta mix and mastering dips sinam nausum record khudol tam jage mayam puna tamina se ah
ꯋꯥꯈꯜꯗ ꯅꯤꯡꯁꯤꯡꯂ ꯅꯪꯕꯨ ꯑꯩꯅ ꯉꯥꯎꯖꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯣꯛꯂꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯍꯔꯥꯎꯅ ꯑꯩꯒꯤ ꯆꯤꯝꯕꯥꯜꯗ ꯃꯤꯠꯃꯥꯡꯗ ꯅꯪꯅ ꯂꯦꯞꯂꯒ ꯇꯞꯊꯧꯁꯨ ꯌꯥꯗꯦ ꯃꯤꯍꯨꯜꯁꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ Ibung Angom Imphal Taram Nokchari Ambika Khuman Ibung Hendi Laishram Kennedy Laitonjam Taram Nokchari Nanau Langoljam Nanau Ambida Lakshmi Taram Nokchari Hema Sorai Sam Ibe Mathangjam Taram Nokchari Boja Sagol Sam Happy Diwali Isay Yam Phajai Happy Rakpa Thank you Makha tarakpa caller amamuk laukhachage Hello Hello Taram Nokchari Ming Laifam Haibiu Yai ko korom matal kai dagi Phabung Luang Abung Luang Taram Nokchari sir ado karamba isai khanbi doino Star film gi Unam Swami Kumar Satpa Nungsibi Nangi Wakhalda Imbasa Bakhangana Le tawdo adun tajan me
Say Matiam Zukudol Tambirame, Tagachare, Ado Kanakana, Taminagadona Habiu. I mean, I can say WAHONG, video Tamin Elba, now Diamond TV, Yunga, YouTube channel, the Yamin Tamin Zerge. Hoy. Say Kudol Tamzarage, may I put a taminasi? Thank you. Welcome. Say si Winam Sami Kumarna Saglibe say. Isay si Saring ba mani sarang ba masamag Kudol Tamzagi. ನುಂಸಿಬಿ ನಂಗಿ ವಾಖಲ್ದ ತುಂಬ ಚಾಬ ಚಂದನ ಲೇಲೇನೆ ನುಂಸಿನ ರಶೋನಂಗ ಅಶೋಕ್ ವಾಹನ್ಬ ಕಾಯ್ನಖಿಬ ತಾರದಿ ಕರಿ ಒಯ್ಹೋನಿ ಖಲ್ಲುಬದ ಐದಿ ನಾವ್ರೆನೆ ನಂಗಿ ವಾಖಲ್ದ ಪೂಂಗಾವ್ ngawre kallubada aidi ngawrene nangi wakhalda pungaw ngawre layhaningi nangse inaktalengdana layningine aishu nanakta asum layhaningi nangse inaktalengdana layningine aishu nanakta asum mikup amatang nangbu ningsing ludabada kau khidara pakhachai nangi wakhal khallubada aidi ngawrene nangi wakhalda pungaw ngawre khallubada aidi ngawrene nangi wakhalda pungaw ngawre nangdi aigi thawaini seksina thamjaba thamoigi laikolda laisha tamlibeni nangdi aigi thawaini seksina thamjaba thamoigi laikolda laisha tamlibeni thawai oibi nangna थादोक्तुना साथखादि करी ओइहौगनी ऐगी पुन्सी खल्लुबदा ऐदि ngawrene nangi wakhalda pungaw ngawre khallubada ऐदि ngawre
ನಂಗಿ ವಾಖಲ್ದ ಪೂಂಗಾವ್ರೆ ನುಂಗ್ಸಿಬಿ ನಂಗಿ ವಾಖಲ್ದ ತುಂಬ ಚಾಬ ಚಂದನ ಲೇಲೇನೆ ನುಂಗ್ಸಿನರಶೋ ನಂಗ ಅಶೋಕ್ ವಾಹನ್ಬ ಕಾಯ್ನಖಿಬ ತಾರದಿ ಕರಿ ಒಯ್ಹೋನಿ ಖಲ್ಲುಬದ ಐದಿ ngawrene nangi wakhalda pu ngawre khallubada aidi ngawrene nangi wakhalda pu ngawre Thagachari mayam pumnamak sarat chongtham ibung sarat chongtham kasardagi ukidaba kuire dabuga simu ubu phangjare taram nokchari mayam pumnamak isai amaga sakpiramu haiduna ibung oinam singna naubi oinam singna haibirakpa isai ma azalai shramme amagi isai ama saksaramge laisemba pukrambam isai se loishalakpa daida saksage call ama anitang galawkhat payabring zakige thagachari mayam pumnamak pabitra khangan ba makatarak pada caller lokachagi hello taram nokchari ming laifam haibiu phone tawjir bai to long ta bi hindi laisham ibung hindi kari mathel chabiragi ngasi sibo ji je anu win sare jang hau sabsing je loina call phangi ngasi je kamai tawunu khangni ado hoi amtang tawda dum phangba sigi daw ji hoi midi nganu za daw ya de hai ibung ding nganu zara ga ne hela daw yai ado karam bai sai khan bi doino ngon chagoba lamdagi AJMX nam amadi sonia ani punna sangminaba nungsi mo papu duna lagle haba se u sei du tajagi chan ado isai se kana kana tamina ga doino TV ingbiriba wahong video tabiriba YouTube live chat ta leibiriba yam punamak ka tamina jaragi chan hoi thagachari bung isai kudol tamjagi mayam puna tamina se isai se mai ta doini Thamoy anigi marakta chumna thang ba khong thang se thamoy anigi marakta paikidara ki jarubana thamoy sida wari banung shiru baini paikidara ki jarubana thamoy sida wari banung shiru baini sima popoduna dum balak na thamoy gi ya wala ka dapshna ba thamoy ningo thamoy nei tarani Cham
수납되네 아이세 낭떠기니 농시비 편하게 수납되네 아이세 낭떠기니 농시비 Chu sangdribi nahak se pamuna thamjabani lai jagum seng labi machu sangdribi nahak se pamuna thamjabani thamoi nungdala jabani pamuna thamjabani thamoi nungdala chari bani 타겟들이 매한 뽐나막 더러마시다 서로가 비리바 다람 녹들이 아로이바 color laukhachage aduga karam base khanbire have doing minasi monica wahengbam bemol hairok taram nokchari delighted liglai rebecca kangjam ichamutum promila ima bemola konsam nungsi thoiba taram nokchari chaksa jadri upel lukram taram nokchari pavitra khanganba Raskumar Darendra duga ngasigi Nene Indu taram nokchari Ibung sagakpom anjan taram nokchari Bikram Domba Pabung Domba Wangjam Wahengbam Sima taram nokchari Kudol tamjagi Hello Hello Miss taram nokchari ming laifam haibiu Miss ay kawa police letegi Birachandra soyum le Miss Pabung Birachandra taram nokchari Kani mathel chabirage injang hawu chabiram dong male Miss ngasi soyum miro mo isaje Miss As soyum miron basa azuk phone phangi duni ne Ado Pabung ngasi je soyum iron basa sabire karam bese khanbi doino nung joing dilong ginya sunning nga lason mi nga sa patatan sungbo hoy as aduni mai ta bai sai ne ado intalse Miss adudi kana tami na ga doino haibiu Miss light to chat le vi ba do wahong le mo tabi mi yang fun tamin na jage Miss kadol tamjage mayam puna tami na si aroiba caller ni oh Miss mo tha sir Miss welcome Kuplise nong khitsitlise nang budara nang bukhandara
nonglik na chotle tanik tanik le thamoy nonglik na chotle ne tanik 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 le thamoy kaura roi kaura roi kaura roi kaura roi kaura roi ai nongju ahing nongju ahing ai nongju ahing nongju ahing mai thong do khom le choi jai na ra bi samlang mai thong do khom le ne choi jai na ra bi samlang chothale 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 ai nongju ahing nongju ahing ai nongju ahing nongju ahing jaine nangi hakchang nona chotlaba nangi shakta moru bada laichila talot khare nong don thaki thaja nong don thaki thaja ikai thi bi haushani locha basina samlang latta yeng jabani tumin tumina khadok pinu lama khanda pangjara bi aibu punsi chupagi kaura roi nongju ahing nongju ahing nongju ahing nongju ahing laichil marunda nongin masulona kapli ningba kaiduna jinna rakle mi pai rakle nong chathe rakle kainara gada amu shaktam yen jaraga nokna len jage mapok langun khuding makta hongloi oi jage nikle thamoy nonglik na chotle ne tanik tanik le thamoy kaura roi kaura roi kaura roi kaura roi kaura roi ai nongju ahing nongju ahing ai nongju ahing nongju ahing mai thong do khom le choi jai na ra bi samlang thong to khomli ne choi jai na ra bi samlang chothale 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 ai nongju ahing nongju ahing 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 थागतचरी मैम पुमनम इसै अरोइबद नुंगाइबा मा पाबुंग बीर चंद्र सैबमना खनबिरम हाइनिंगाइ लेतना थागतबा फोंदोकचरी
ꯑꯔꯣꯏꯕꯁꯦ ꯁꯦꯠ ꯁꯧꯅ ꯂꯣꯏꯁꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯔꯥꯡꯕ ꯏꯁꯩ ꯑꯃꯅ ꯂꯣꯏꯁꯟꯕꯅ ꯐꯩ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯇꯥꯕ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯕꯀꯣ ꯃꯌꯥꯝ ꯑꯔꯣꯏꯕꯒꯤꯁꯤꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯗꯨꯛ ꯗꯨꯛ ꯂꯥꯎꯕ ꯏꯁꯩ ꯑꯃꯗ ꯁꯛꯄꯤꯌꯨ ꯍꯥꯏ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯗꯣꯛꯆꯔꯔꯣꯏ ꯏꯁꯩꯁꯦ ꯃꯇꯝ ꯀꯨꯏꯅ ꯂꯧꯖꯔꯔꯣꯏ ꯏꯁꯩꯁꯦ ꯑꯗꯨꯝ ꯍꯧꯖꯤꯟꯖꯔꯒꯦ ꯃꯊꯪ ꯇꯥꯔꯛꯄꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯍꯟꯖꯤꯟꯕ 에피소드다 384 수ba tangkak taminasi Thank you Maitai Happy Diwali Lupa lising ama YouTube da kapirak ba hani ngai litana thagan ba phang doksari isai sida pen biduna
Thagachari Myam Pumnamak Thoromasida Sarugabiriba is a Permessory Wahangbam Sarjoy Merang Tem Taram Nokchari Imanan Diokram Kunjisori Debi Taram Nokchari Maitei Thagachari YouTube ta Lupa Lissingama Kapirakpa Rosen Heis Taram Nokchari is a Saleja Sapam Taram Nokchari Bikram Delighted Charanjita Kaisham Mangal Guru Mayum Risikanta Salam Taram Nokchari Tharomasida Sarugya Birakpa Sayam na Faze Hai Birakpa Nungsibiduna Thagachari Myam Pumnamak Facebook page ta Laibiriba Pumnamak Pasu Taram Nokchari Thagat Pafong Dokchari Makha Tarakpa Thoromda Inspector Tayagi Hanjin Bay episode ta Chamriga Humbudraga Humdoi Suba Tangkak Taminasi Mayam Pumnamak Pu Ngasigi Thoromasibu Mapung Pahan Biriba Pumnamak Pu Thagat Pafong Dokchari Amukahana Nirmala Thangjamna Kurumjari ꯏꯪ 2010ꯒꯤ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯤ ꯑꯃꯗꯤ